Chief Minister na phongthokkhibada Houjik phaobada highway ngak sennaba gari punna kunithoi sijinnaba houre maruoina national highway da chingi district singda lambi da lutpat tawba kaya chatharakpa thingnaba firep ase lawrakpane ngasi flag off tawriba gari taranithoi ase Tamenglong None Kangpokpi Senapati amade Tengnopal district ta sijinnagadabane mahakna makha taraduna border area singda maruoina bihangdagi horaga Jesami Phauba police station kunthrataruk hangdoknaba thorang tawre masina mayai kaba nisa naronda pusilakpa loinana ain kaina changlakpa miyoi kaya thingba ngamlagani haikhe sigi khoi thau mayam su hana hage people singbu yamna free mind hinghanba leihanba business torogasu ama torogasu truck driver oragasu bus driver oragasu sarkar gi karmasari oragasu anybody general public oragasu aki khangna hendaba adugi damakta ninga sisi gari taraga nithoisi nahandagi khoi basigi masidai da GPS loina address or akhoi gi sigi khoi headquarter gi office da sigi gari si karai da lei sigi gari si kari jaga da lei habisi loina track to ba sumna khoi gari MP gre moi chakhraga yumam da phamaga saka sana lei thokwe abjana tre GPS da loina pan ba khoi na moi se karai da kari do ri ase monitor loin to ya and oji imphal jiri lambi none gi police station gi area duna tawduna none gi personnel sina cover to gani extra personnel pi gani koi adagi Tamenglong gi area singuna Tamenglong gi police personnel patrolling to gani adagi jiri bangi area duna jiri bangi kano sina patrolling to gani and high basing to kan moi machine jodum pau phong doini aduna smai to rogadi koi lambi da kai da chachuriba nomagi sara tanjaba dagi mayam gidam sacrifice or wasaliba sin now driver sing business to jariba sing da I am safety feeling am to woni hanai hajaba phongdok